ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ PH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯃꯕꯨꯡ ꯑꯍꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕꯤ, ꯏꯔꯤꯛꯊꯥ ꯍꯥꯏꯅ ꯀꯧꯕꯤ, ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯝꯕ ꯉꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯔꯤꯛꯊꯥ ꯑꯁꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯃꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯥꯎꯁꯨ ꯈꯔ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯔꯤꯛꯊꯥꯒꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯆꯧ, ꯑꯌꯥꯏ, ꯑꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗ ꯑꯆꯧꯅ, "ꯍꯩ ꯑꯌꯥꯏ, ꯏꯆꯟꯅꯨꯄꯤ ꯏꯔꯤꯛꯊꯥꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ?" ꯑꯌꯥꯏꯅ, "ꯇꯥꯆꯧ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯑꯩꯈꯣꯏ ꯑꯇꯣꯟꯗ ꯍꯪꯉꯨ." ꯑꯆꯧꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕꯨ ꯑꯃꯨꯛ ꯀꯧꯏ꯫ "ꯑꯣ ꯑꯇꯣꯟ, ꯑꯇꯣꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯑꯇꯣꯟꯁꯨ ꯃꯌꯥꯝꯕ ꯑꯆꯧꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯕꯒꯤ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯊꯣꯔꯛꯂꯒ, "ꯇꯥꯆꯧ, ꯀꯩꯗꯧꯔꯦ? ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ." "ꯍꯩ, ꯏꯆꯟꯅꯨꯄꯤ ꯏꯔꯤꯛꯊꯥꯗꯤ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ?" "ꯇꯥꯆꯧ, ꯏꯃꯥꯒꯤ ꯎꯇꯤ ꯊꯣꯡꯕꯗꯨ ꯆꯥꯔꯨꯕꯒꯤ ꯇꯨꯝꯅꯤꯡꯃꯟꯗꯅ ꯏꯆꯟꯗꯣ ꯑꯩꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯣꯅ ꯊꯝꯂꯝꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯀꯣꯏꯆꯠ ꯆꯠꯈ꯭ꯔꯅꯤꯅ." "ꯀꯔꯤꯕ ꯇꯣꯝꯕ, ꯏꯆꯟꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯦꯕ?" ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯃꯆꯟꯅꯨꯄꯤ ꯏꯔꯤꯛꯊꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯏꯔꯤꯛꯊꯥꯗꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯆꯧꯅ, "ꯍꯩ ꯑꯇꯣꯟ, ꯏꯆꯟꯗꯤ ꯀꯥꯁꯤ ꯂꯩꯇꯦꯅ." "ꯇꯥꯆꯧ, ꯑꯩꯅ ꯀꯥꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯕꯅꯤ, ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯂꯩꯇꯦ ꯊꯣꯡ ꯍꯥꯡꯕꯤꯅꯕ, ꯑꯗꯨꯒ ꯊꯣꯡꯁꯨ ꯍꯧꯖꯤꯛꯇ ꯇꯥꯆꯧꯅ ꯍꯥꯡꯂꯒ ꯆꯪꯉꯛꯏꯁꯤꯗꯤ." ꯑꯌꯥꯏꯅ, "ꯇꯥꯆꯧ, ꯑꯇꯣꯟ, ꯏꯔꯤꯛꯊꯥꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯁꯤꯗ ꯁꯣꯏꯗ ꯂꯣꯠꯂꯝꯒꯅꯤ, ꯀꯥꯁꯤꯗ ꯑꯃꯨꯛꯇ ꯊꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯥꯏꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯔꯤꯛꯊꯥꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯜ ꯏꯔꯤꯛꯊꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯆꯧꯅ ꯑꯃꯨꯛ ꯀꯥꯗꯨ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗꯁꯨ ꯏꯔꯤꯛꯊꯥ ꯂꯩꯇꯦ꯫ ꯑꯇꯣꯟꯅ ꯏꯔꯤꯛꯊꯥꯒꯤ ꯃꯣꯟꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯑꯆꯧꯅ ꯑꯇꯣꯟꯒꯤ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯛꯅ ꯇꯞꯂꯞ ꯊꯥꯗꯨꯅ, "ꯍꯦ ꯑꯇꯣꯝꯕ, ꯏꯆꯟ ꯑꯗꯨꯛ ꯆꯥꯎꯕꯗꯨꯕꯨ, ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯃꯣꯟ ꯃꯈꯥꯁꯤ ꯂꯩꯒꯗ꯭ꯔꯅꯤ, ꯑꯄꯪꯁꯤꯗꯤ." ꯑꯇꯣꯟ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ, "ꯑꯁ ꯇꯥꯆꯧ, ꯁꯨꯝ ꯊꯤꯕ ꯐꯪꯃꯟꯗꯕꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯅ ꯁꯨꯝ ꯌꯦꯡꯕꯅꯤꯗ." ꯑꯌꯥꯏꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯡꯗꯣꯛꯂꯒ, "ꯑꯇꯣꯟ, ꯇꯥꯆꯧ, ꯌꯥꯔꯦ ꯇꯣꯛꯑꯣ. ꯏꯆꯟ ꯏꯔꯤꯛꯊꯥꯗꯣ ꯀꯩꯁꯨ ꯀꯥꯁꯤꯗ ꯂꯩꯔꯝꯃꯔꯣꯏ, ꯊꯤꯔꯨꯔꯅꯨ." "ꯇꯌꯥꯏ, ꯀꯩꯗꯧꯔꯦ? ꯏꯆꯟꯗꯣ ꯎꯆꯦꯛ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯕꯣ? ꯌꯦꯡꯉꯨ ꯇꯨ." ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯥꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯑꯄꯪ ꯇꯥꯔꯕ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯎꯄꯥꯏ ꯂꯩꯇꯦ, ꯌꯦꯡꯅꯗꯨꯅ ꯍꯦꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯨꯅ ꯏꯔꯤꯛꯊꯥ ꯃꯥꯒ ꯃꯉꯥꯎ ꯊꯤꯕ ꯃꯥꯟꯅꯕ ꯃꯇꯥ ꯅꯨꯔꯩꯒ ꯅꯨꯖꯥꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯝꯄꯥꯛꯇ ꯄꯨꯟꯗꯨꯅ ꯊꯝꯕ ꯏꯔꯣꯏꯁꯤꯡꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯏꯔꯤꯛꯊꯥꯅ, "ꯏꯇꯥ ꯅꯨꯔꯩ, ꯅꯨꯖꯥ, ꯇꯨ ꯌꯦꯡꯉꯣ, ꯂꯝꯄꯥꯛꯇ ꯏꯔꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯂꯩꯔꯤꯁꯦ. ꯏꯔꯣꯏ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯦ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯣꯡꯗꯨꯅ ꯀꯣꯏꯔꯨꯁꯤꯔꯥ?" ꯅꯨꯔꯩꯅ, "ꯍꯣꯏ ꯏꯇꯥ ꯏꯔꯤꯛꯊꯥ, ꯑꯗꯣ ꯃꯤꯒꯤ ꯏꯔꯣꯏ ꯊꯥꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯏꯔꯣꯏ ꯃꯄꯨꯅ ꯐꯨꯅꯤꯌꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯑꯅꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯇꯣꯡꯗꯨꯅ ꯆꯠꯂꯁꯦ." ꯅꯨꯖꯥꯅ, "ꯍꯣꯏ ꯏꯇꯥ ꯅꯨꯔꯩ, ꯑꯗꯣ ꯏꯔꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯟꯅꯩꯌꯦ, ꯅꯣꯏ ꯏꯔꯣꯏ ꯑꯅꯤꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ?" "ꯈꯪꯉꯤ ꯏꯇꯥ, ꯑꯩꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯎꯗ ꯁꯪꯅꯕ ꯃꯆꯨꯗꯣ ꯑꯗꯨꯗꯣ ꯏꯔꯣꯏ ꯃꯁꯤꯗ ꯁꯪꯖꯤꯟꯈꯤꯕꯅꯦ ꯑꯩꯅ." ꯏꯔꯤꯛꯊꯥꯅ, "ꯏꯇꯥ ꯅꯨꯔꯩ, ꯅꯨꯖꯥ, ꯇꯨ ꯃꯁꯤꯗ ꯃꯆꯨ ꯁꯪꯕ ꯏꯔꯣꯏ ꯑꯅꯤ ꯑꯥꯗ ꯂꯩꯔꯦ, ꯑꯁꯤ ꯑꯣꯏꯔꯝꯃꯅꯤ, ꯂꯥꯛꯑꯣ ꯏꯇꯥ." ꯅꯨꯔꯩꯅ, "ꯍꯣꯏ ꯃꯥꯅꯦ, ꯂꯥꯛꯑꯣ ꯏꯇꯥ." ꯏꯔꯤꯛꯊꯥꯅ, "ꯏꯇꯥ ꯅꯨꯔꯩ, ꯅꯨꯖꯥ, ꯅꯈꯣꯏ ꯑꯅꯤꯃ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯣ, ꯑꯩꯅ ꯏꯇꯣꯝꯗ ꯇꯣꯡꯉꯒꯦ, ꯑꯗꯨꯒ ꯏꯔꯣꯏꯁꯦ ꯂꯝꯖꯦꯟ ꯇꯥꯟꯅꯁꯤ." ꯏꯔꯤꯛꯊꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯏꯔꯣꯏ ꯂꯝꯖꯦꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯔꯤꯛꯊꯥꯗꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯔꯣꯏ ꯃꯁꯤꯗꯨꯗ ꯀꯟꯅ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯔꯣꯏꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯔꯩ ꯅꯨꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯇꯥ ꯅꯨꯖꯥ, ꯌꯦꯡꯉꯣ, ꯏꯔꯤꯛꯊꯥꯒꯤ ꯏꯔꯣꯏꯁꯤꯗꯒꯤꯅꯦ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯅꯕ ꯑꯩꯅ ꯏꯔꯣꯏ ꯃꯁꯤ ꯑꯅꯤꯁꯦ ꯀꯟꯅ ꯄꯥꯏꯔꯛꯑꯒꯦ, ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯛꯁꯤꯗ ꯀꯟꯅ ꯄꯨꯟꯁꯤꯜꯂꯒ ꯏꯇꯥ ꯅꯨꯖꯥꯅꯅꯦ ꯂꯤꯆꯩ ꯑꯅꯤꯁꯤ ꯄꯥꯏꯗꯨꯅ ꯏꯔꯣꯏꯁꯤꯗ ꯀꯜꯂꯧꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩꯒ ꯅꯨꯖꯥꯒꯁꯨ ꯏꯔꯣꯏ ꯑꯗꯨ ꯀꯟꯅ ꯊꯧꯒꯠꯇꯨꯅ ꯏꯔꯤꯛꯊꯥꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯔꯤꯛꯊꯥꯅ,
iroi amubi si kana selo si chelo ba sumaina kana selo ba asi haiduna iroi adubu kana thauri iroi adusu mathong maram khangdaga hek cheli asum chelambadagi irikthagi iroidu khanglep lepkhre iroi aduna khanglep lepkhibaduda iriktha paithoklaga khongbal aduda yumni hekta paisinki nureina nuza ita irikse khongbanda yumna paisinkhre maikhu paido siramdau yam mali asi haiduna nurega nuzagasu thuna iroi adudagi prapro kumthaduna khongban adudagi irikthabu chingkhat pirami irikta kapngang tawraga hoi ma ai khongban tare ima ta chau tayai ta to ai khongban tare me nuzana iri ekhoi leisidi lamhangni yumgi mi kawra kapasu kashu tapiroi nuja ai kama yumda handoino lekho mayam siga dure noi roise mako amai saksai jelambadagi khanglek lepkhiba dureina chakpunida ado yumdana batawrasi khongmana tasinbagi manap samnam thiri dana hoita yumdalasi asi haiduna irikta puhogatpaga ayo isirita aiki khongse ti emale yamnai ai chatpa ngamaroiba dureina ita se nuzaibani nane khutna kanakan pairage aduga tapna chatpa ngamar yengseba asumna nuzaga nuregana samduna thonga yorakpaga nuzan haire ita ire thonga si yorabanina ita nang sansar orasu sangkhruko aikoi se lehurageba nureina mu hoina irikta nang adum sansar ka sangkhru nakoi tayina nahansu aikoi da chai pairga tanabada ada aiki khombi khujinsa phaklibani aduna nakan simasu phakpo ngamaroiba yamnai khujin phakpasi nuzana nurei lao moi thongan sida koini lepadi moigi mabung ahumdo tholakpana halani aikoi ni chelhorasi hoita asi haiduna nurega nuzaga du hotana sen khirami irikthana kaya pachinu yengu makoi ni si khongtekli baibu hekta langthong amaga sen khiba irikta makhong adu satpa ngamdrabanina sansaraga thongalomdagi sanglai mangol aduda mama amadi mabung ahum adu masal bungai dun leirambani tamphana hey asao hey atuan thongala si sanglakliba sibu nate masibu kari jibano ne ibotona hoini mama masigi jiba sidi imana pokte udrine masu sisu lekho masu ni ne haifet kasu ai langni ni atona koino baba sibu ekogi isan irik na trane ai mani de masidi asauna hoine mangum tawine asi haiduna irik thagi manakta makhoi pakana sensili tampha masanupi irik thada ngakni yengduna kari noi magi irik isan tarakli basidi irik tha konjal thokna kaplaktuna ima iroi lamjin tanabada iroi dagi paithoaka khongmana tabada khongse tie male chatpa gamjima ibotona uthokpanida isa tomi nangse nata isa bathabak amatek tawdidako nupa masamna tawgadaba thabakto nang hek tawida ayaina yari baba ima isan siana muta luja thokpiruro ai maning phau thangjilage namthimna suloi asomna irik thabu mama tamphana angang masa magum ningthina luja piraga pirol ahanba selhanduna papana samduna puthokpire atona isan tombi nangbu aina jalkhino haina thonglon sinu thamu natro tumina tumdo leramlabadi khongsi tekhidraba taton aidi tummaga leibani itanu reganu jagana thongnawdagi kawrakpuda aisu thongnawdagi songthoga hekta dum chalaba ayaina parisi sen tombi tumina ga khomdo leram tayai khongsam haiba mai mta kawruki tamphana imagi tombiya nangmu gyan khara taroda leisabi pharabani nabung ahumse nangda senabada nupi thiba khangdaba tare adugane nang ta saudi nupi phangdong mantre chahi se phanati yamieba ha ima ai leisabi phare hairo adudi ai nupa koi biyarni koima hoi isa si nupa koi biyarani irikta mabung ani de yengduna tato ai nupa piyo imana nupa koi biyarni haisi tadra ai nupa piyo ka taso asona ai diba koi ma sidi ang sidaba tato
ꯑꯩ ꯅꯨꯄꯥ ꯄꯤꯌꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯀꯣꯏꯒꯦꯕ ꯍꯣ ꯍꯣꯏ ꯏꯆꯟꯒꯤ ꯅꯨꯄꯥꯗꯣ ꯇꯥꯆꯧꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯏꯔꯤꯛꯊꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯆꯧ ꯑꯩ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯕ ꯃꯁꯥꯒꯗꯣ ꯌꯥꯝ ꯐꯕ ꯑꯣꯏꯅ ꯄꯤꯌꯨꯀꯣ ꯍꯣꯏ ꯑꯗꯨ ꯏꯆꯟ ꯇꯣꯝꯕꯤ ꯑꯩꯉꯣꯟꯗꯗ ꯍꯥꯏ ꯅꯪꯁꯨ ꯅꯪ ꯇꯥꯇꯣꯟꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯆꯧꯗ ꯈꯛ ꯅꯠꯇꯤꯌꯦ ꯇꯥꯇꯣꯟꯗꯁꯨ ꯇꯌꯥꯏꯗꯁꯨꯅꯤ ꯇꯝꯐꯥꯅ ꯈꯔ ꯐꯒꯗ꯭ꯔꯅ ꯍꯥꯏꯔꯨꯕꯅꯤ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯍꯦꯛ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯥꯏꯁꯨ ꯃꯥꯏꯕ ꯃꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯏꯔꯤꯛꯊꯥ ꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯒ ꯏꯄꯟ ꯃꯥꯏꯕ ꯑꯩ ꯈꯣꯡꯁꯦ ꯌꯥꯝ ꯅꯥꯔꯤꯕꯅꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯄꯟ ꯇꯞꯅ ꯁꯝꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯣꯡꯗꯣ ꯍꯥꯏꯐꯦꯠ ꯂꯩ ꯏꯔꯤꯛꯊꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯂꯒ ꯑꯣꯏ ꯃꯁꯤꯔꯦ ꯇꯥꯆꯧ ꯇꯌꯥꯏ ꯕꯥꯕꯥ ꯑꯩ ꯈꯣꯡ ꯇꯦꯛꯑꯦ ꯏꯃꯥ ꯑꯩ ꯈꯣꯡ ꯇꯦꯛꯈ꯭ꯔꯦ ꯑꯩ ꯅꯥꯕꯗ ꯁꯤꯔꯦꯃꯦ ꯏꯃꯥ ꯈꯣꯡ ꯇꯦꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯦ ꯇꯥꯅꯤꯡꯗꯦ ꯌꯥꯔꯦ ꯈꯣꯡ ꯇꯦꯛꯈ꯭ꯔꯦꯗ ꯍꯥꯏ ꯑꯗꯨꯒ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯤ ꯅꯈꯣꯡꯗꯣ ꯇꯦꯛꯄꯩꯔ ꯆꯣꯡꯉꯤꯗꯣ ꯍꯥ ꯍꯣꯏꯅꯦ ꯇꯥꯇꯣꯟ ꯑꯩ ꯈꯣꯡ ꯇꯦꯛꯑꯝꯗ꯭ꯔꯦ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯏꯔꯤꯛꯊꯥ ꯅꯨꯖꯥ ꯅꯨꯔꯩ ꯄꯨꯟꯅ ꯁꯤꯡꯖꯨ ꯆꯥꯅꯔꯝꯃꯤ ꯏꯔꯤꯛꯊꯥꯅ ꯏꯇꯥ ꯑꯩꯁꯤ ꯏꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯖꯥꯅ ꯍꯣ ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯏꯃꯥꯅꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏ ꯅꯨꯔꯩꯅ ꯏꯇꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯣꯏꯕ ꯍꯧꯔꯁꯤꯔꯥ ꯏꯔꯤꯛꯊꯥ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯨꯋꯥ ꯍꯨꯋꯥ ꯀꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯒꯤꯗꯤ ꯇꯥꯆꯧ ꯍꯣꯏꯗꯅꯦ ꯅꯨꯄꯥ ꯄꯤꯌꯨꯅ ꯍꯥꯏꯈ꯭ꯔꯦ ꯅꯨꯖꯥꯅ ꯀꯥꯟꯅꯗꯦ ꯁꯤꯡꯖꯨꯒ ꯀꯣꯟꯅ ꯆꯥꯔꯁꯤ ꯅꯨꯄꯥ ꯍꯥꯟꯅ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒ ꯇꯧꯕꯅ ꯍꯥꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯨ ꯇꯣꯛꯂꯒ ꯅꯨꯄꯥ ꯊꯤꯕ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯑꯍꯨꯝ ꯂꯥꯛꯂꯤꯕꯗꯨ ꯅꯨꯖꯥꯅ ꯍꯦꯛ ꯎꯔꯨꯔꯤ ꯅꯨꯖꯥꯅ ꯏꯇꯥ ꯇꯨ ꯑꯗꯒꯤ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯞ ꯆꯥꯔꯦ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯔꯒ ꯀꯣꯏꯁꯤꯟꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯨꯔꯩ ꯃꯔꯩꯒꯥꯇꯨ ꯀꯣꯜꯂꯞ ꯇꯧꯔꯒ ꯍꯣꯏ ꯏꯕꯨꯡ ꯁꯛꯍꯦꯟꯕ ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯄꯥꯔꯤꯅ ꯑꯩꯈꯣꯏꯗꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯁ ꯁꯣꯏꯔꯦꯅꯦ ꯍꯣꯏ ꯏꯕꯨꯡ ꯑꯍꯨꯝꯗꯅꯤ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯣꯏꯊꯣꯛꯎꯕꯅꯤ ꯏꯆꯜꯁꯤꯡꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯕꯣ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯍꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯍꯥꯏꯕꯒꯤ ꯅꯨꯄꯥ ꯀꯣꯏꯒꯦꯅ ꯅꯨꯄꯥ ꯊꯤꯕ ꯊꯣꯛꯂꯛꯏꯅꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯍꯦꯛ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯊꯧꯕ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯍꯣ ꯑꯗꯨꯗꯤ ꯅꯕꯨꯡ ꯑꯍꯨꯝꯁꯨ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯒꯦꯅ ꯅꯨꯄꯤ ꯊꯤꯔꯨꯏꯅꯤ ꯑꯩꯈꯣꯏꯒ ꯀꯣꯏꯅꯔꯁꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯅꯤꯗꯨꯗ ꯃꯤꯆꯤ ꯐꯠꯐꯠ ꯈꯠꯆꯤꯜꯂꯤ ꯅꯨꯖꯥꯅ ꯍꯣꯏ ꯌꯥꯏ ꯏꯕꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯍꯥꯏꯒꯦꯅ ꯏꯕꯨꯡꯁꯤꯡꯕꯨ ꯀꯧꯔꯤꯅꯤ ꯄꯥꯔꯤꯅ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯗꯤ ꯅꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯅꯥ ꯀꯅꯥ ꯀꯣꯏꯅꯁꯦꯕ ꯏꯔꯤꯛꯊꯥꯅ ꯐꯠ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯪꯗꯕ ꯏꯕꯨꯡ ꯃꯁꯛ ꯐꯖꯕꯁꯦ ꯅꯣꯏ ꯑꯅꯤꯗꯒꯤ ꯃꯁꯥ ꯐꯕꯁꯨ ꯍꯦꯟꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯀꯣꯏꯅꯤ ꯑꯩꯗꯤ ꯄꯥꯔꯤꯒ ꯊꯧꯕꯒ ꯄꯨꯔꯦꯜꯗ ꯄꯨꯂꯞ ꯌꯦꯡꯂꯩ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯏꯇꯥꯎ ꯁꯛ ꯐꯖꯕꯁꯦ ꯅꯪ ꯀꯣꯏꯖꯔꯣ ꯑꯗꯣ ꯑꯩꯗꯤ ꯀꯅꯥꯒ ꯈꯪꯅꯁꯦꯕ ꯅꯨꯔꯩ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯕꯨꯡꯗꯤ ꯑꯩꯒ ꯑꯣꯏꯅ ꯈꯪꯅꯔꯁꯦ ꯊꯧꯕꯅ ꯑꯃꯨꯛ ꯅꯨꯖꯥꯗ ꯌꯦꯡꯗꯨꯅ ꯍꯣꯏ ꯑꯉꯥꯡ ꯅꯪꯗꯤ ꯑꯩꯒ ꯇꯥꯔꯤꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯈꯪꯅꯔꯝꯃꯤ ꯄꯥꯔꯤ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯧꯕꯁꯨ ꯅꯨꯔꯩ ꯅꯨꯖꯥ ꯏꯔꯤꯛꯊꯥ ꯑꯁꯤ ꯃꯉꯥꯎ ꯈꯔ ꯊꯤꯖꯔꯕꯁꯨ ꯏꯆꯝ ꯆꯝꯖꯩ ꯈꯪꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯄꯨꯔꯦꯜ ꯏꯔꯤꯛꯊꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯔꯤꯛ ꯅꯈꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯍꯌꯦꯡ ꯅꯈꯣꯏ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯅꯕꯨꯡꯁꯤꯡꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯈꯪꯂꯕ ꯀꯥꯟꯗ ꯌꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥ ꯄꯨꯔꯦꯜꯅ ꯋꯥꯔꯤꯁꯦ ꯑꯗꯨꯏꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯏꯕꯨꯡ ꯑꯍꯨꯝꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯕꯅꯤ ꯑꯗꯨ ꯇꯥ ꯄꯨꯔꯦꯜ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯄꯨꯔꯦꯜ ꯏꯔꯤꯛꯊꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯀꯩꯅꯣ ꯏꯔꯤꯛ ꯅꯪꯁꯦ ꯀꯤꯔ ꯋꯥꯡꯗ ꯍꯦꯛ ꯉꯥꯡꯏ ꯇꯥ ꯄꯨꯔꯦꯜ ꯉꯁꯤꯗꯤ ꯇꯥ ꯊꯧꯕ ꯇꯥ ꯄꯥꯔꯤꯁꯨ ꯌꯥꯎꯔꯛꯇꯦ ꯑꯩꯒꯤ ꯇꯥꯅꯤꯁꯨ ꯌꯥꯎꯔꯛꯇꯦ ꯑꯗꯨꯅ ꯆꯞ ꯆꯥꯔꯦ ꯏꯕꯥꯅꯤ ꯆꯦꯜꯍꯧꯔꯁꯦꯕ ꯏꯔꯤꯛꯊꯥ ꯁꯤ ꯇꯥ ꯄꯨꯔꯦꯜ ꯋꯥ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ ꯇꯥ ꯄꯨꯔꯦꯜꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯈꯤꯒꯦ ꯌꯥꯔꯣꯏ ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤꯗꯣ ꯇꯥ ꯄꯨꯔꯦꯜ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯒꯦꯅ ꯈꯜꯂꯤꯅꯤ ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ
ꯑꯁꯨꯝꯅ ꯏꯔꯤꯛ ꯊꯥꯒꯤ ꯅꯤꯡꯉꯥꯏꯗ ꯄꯨꯔꯦꯜ ꯏꯔꯤꯛ ꯊꯥꯕꯨ ꯆꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯑꯁꯤ ꯃꯇꯣꯝꯇ ꯄꯣꯛꯆꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ "ꯃꯈꯣꯏ ꯃꯄꯥ, ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯏꯃꯧꯄꯨꯗꯨ ꯂꯥꯛꯂꯤꯕꯁꯦ?" ꯇꯣꯃꯥꯜꯅ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ ꯃꯃꯥ꯫ ꯁꯣꯝꯗ ꯏꯔꯤꯛ ꯊꯥꯒꯤ ꯏꯃꯨꯡꯗ ꯏꯔꯤꯛ ꯊꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯑꯆꯧꯅ "ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯑꯩꯒꯤ ꯏꯆꯟꯁꯦ, ꯑꯉꯥꯡꯁꯨ ꯐꯅ ꯑꯣꯏꯔꯤ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯕ ꯌꯥꯕꯁꯤꯗ ꯍꯦꯛꯇ ꯆꯦꯟꯈꯤꯕ꯫ ꯄꯥꯕꯨꯡ ꯑꯩꯅ ꯀꯞꯄꯤꯁꯦ ꯃꯥꯗꯤ ꯈꯪꯂꯝꯂꯣꯏꯗꯣꯏꯅꯦꯕꯁꯦ." ꯑꯇꯣꯟꯅ ꯀꯞꯂꯨꯕꯒꯤ ꯃꯅꯞꯇꯨ ꯊꯨꯠ ꯆꯤꯡꯈꯠꯂꯗꯨꯅ "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯏꯕꯨꯡꯒꯤ ꯀꯅꯥꯗ ꯂꯛꯅꯅꯤ? ꯑꯣ, ꯅꯨꯡꯁꯤꯕꯅꯤꯗ ꯑꯩꯒꯤ ꯏꯆꯟꯗꯣ, ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯕ ꯉꯁꯥꯏꯇꯁꯨ ꯑꯩꯅ ꯆꯥꯛ ꯏꯟꯕꯤꯈꯤꯕꯅꯦꯕ." ꯑꯩꯅ ꯀꯞꯂꯒ "ꯑꯇꯣꯟ, ꯅꯪꯒꯤ ꯆꯥꯛ ꯏꯟꯕꯤꯕꯗꯨꯗꯤ ꯂꯥꯏꯔꯤꯅꯤ, ꯑꯩꯗꯤ ꯏꯆꯜꯗꯣ ꯆꯦꯟꯕ ꯆꯠꯂꯤꯅꯤ ꯈꯪꯗꯕꯅꯤꯅ ꯃꯁꯝꯒꯗꯣ ꯑꯩꯅ ꯍꯥꯠꯄꯤꯈ꯭ꯔꯤꯅꯤ꯫ ꯑꯣ, ꯏꯕꯨꯡꯒꯤ ꯏꯆꯟ, ꯏꯔꯤꯛ ꯊꯥ, ꯅꯪꯕꯨ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ? ꯏꯕꯨꯡ ꯆꯥꯛ ꯂꯥꯝꯃꯦꯅꯦ, ꯏꯆꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯕꯨꯡ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ." ꯇꯝꯐꯥꯅ "ꯍꯦ, ꯇꯥꯅꯤꯡꯗꯦ ꯀꯔꯤꯅꯣ? ꯅꯆꯟꯅꯨꯄꯤꯅ ꯆꯦꯟꯈ꯭ꯔꯒ ꯃꯁꯤꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯈꯣꯡ ꯑꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯤꯕꯅꯦꯕ, ꯍꯥ? ꯅꯈꯣꯏꯅ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯐꯔꯦꯅꯦ ꯁꯦ, ꯅꯆꯟꯅꯨꯄꯤꯅ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯤꯕꯁꯦ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯨꯔꯦꯜ ꯍꯣꯏꯒꯤ ꯑꯍꯜ ꯑꯍꯨꯝ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯁꯦꯜ ꯄꯥꯏꯖꯔꯕꯁꯨ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯆꯥꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯇꯣꯃꯥꯜ ꯍꯜꯂꯛꯄꯒ ꯆꯥꯎꯕꯤ ꯆꯪꯁꯤꯟꯗꯨꯅ "ꯃꯈꯣꯏ ꯃꯄꯥ, ꯏꯃꯧꯁꯦ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯩ ꯀꯥꯏꯅꯒ ꯄꯤꯔꯛꯑꯣꯏꯒ ꯍꯥꯏꯔꯛꯄ꯭ꯔꯣ? ꯃꯃꯥ, ꯑꯩ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯈꯤꯒꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯤꯛ ꯊꯥꯒꯤ ꯃꯌꯨꯝꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯄ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯔꯤꯛ ꯊꯥꯁꯨ ꯃꯌꯨꯝꯗ ꯊꯤꯡꯈ꯭ꯔ ꯃꯇꯨꯡ ꯑꯆꯧꯅ "ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯏꯆꯦꯟ ꯄꯨꯔꯦꯜꯒꯤ ꯏꯃꯨꯡꯅ ꯋꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯟꯅ ꯍꯌꯦꯡ ꯂꯩꯕꯗꯨ ꯋꯥꯅꯤ." ꯑꯩꯅ "ꯍꯣꯏ ꯇꯥꯆꯧ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯜꯒꯤꯅꯤ." ꯑꯇꯣꯟꯅ "ꯑꯩꯒꯤꯁꯨ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯂꯩ, ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯆꯜꯒꯤ ꯌꯥꯏꯐꯅꯕ ꯁꯤꯟꯕꯤꯁꯤ ꯇꯥꯆꯧ." ꯏꯕꯣꯇꯣꯟꯅ "ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯈꯣꯏꯅ ꯅꯆꯜ ꯑꯁꯤꯒꯤ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧ. ꯏꯄꯥꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯕ ꯑꯁꯤꯅꯤ. ꯑꯣ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯗꯤꯅꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯑꯝꯇ ꯅꯠꯇꯦ. ꯂꯨꯔꯤꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯦ 이문기 ꯊꯕꯛ ꯑꯝꯇ ꯍꯩꯕꯁꯨ ꯅꯠꯇꯦ. ꯀꯔꯤꯅꯣ ꯍꯌꯦꯡ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯔꯒ ꯇꯨꯝꯍꯧꯔꯦ. ꯑꯆꯧꯅ 이마ꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯔꯨꯕꯗꯒꯤ 이슬ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ 이마ꯅ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ 이릭ꯊꯥꯒꯤ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯄꯨꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯎꯅꯔꯝꯃꯤ. ꯑꯆꯧꯅ ꯃꯥꯃ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ. ꯕꯦꯕꯥꯔꯕꯨꯗꯤ ꯊꯣꯛꯇ꯭ꯔꯦ. ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. 이ꯆꯥꯁꯤꯡꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ. ꯃꯥꯃ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ. ꯃꯥꯃꯒꯤ ꯌꯨꯝꯁꯦ ꯅꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯥꯃꯅ ꯌꯥꯗꯕ ꯇꯧꯕꯤꯒꯅꯨ. ꯃꯥꯃ ꯍꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯅꯠꯆꯗꯦ. ꯃꯕꯨꯡ ꯑꯃ ꯑꯣꯏꯅ 이ꯆꯟꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯖꯕꯅꯤ. ꯇꯣꯃꯥꯁꯨ ꯑꯆꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯗꯨ ꯌꯥꯔꯝꯃꯤ. ꯑꯇꯣꯟꯅ ꯏꯅꯦ ꯍꯌꯦꯡ ꯑꯩꯒꯤ 이ꯆꯟꯅ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯑꯩꯒꯤ 이ꯆꯟꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨꯀꯣ. ꯆꯥꯎꯕꯤꯅ ꯀꯔꯤꯒꯤ ꯇꯧꯗꯅꯤ? 이ꯃꯧ ꯃꯇꯣꯝꯇꯅꯤ. ꯑꯗꯨꯒꯤꯕꯨ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨꯀꯣ. ꯑꯁꯨꯝꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ 이릭ꯊꯥꯕꯨ ꯄꯨꯔꯦꯜꯒ ꯂꯨꯍꯣꯡꯂꯝꯃꯤ. ꯄꯨꯔꯦꯜꯒꯤ ꯏꯃꯨꯡꯁꯨ ꯍꯧꯖꯤꯛꯇꯤ 이릭ꯊꯥ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯆꯥꯎꯕꯤꯅ 이ꯃꯧꯕꯨ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ? 이릭ꯊꯥ ꯏꯀꯥꯏꯅ 이마 사우디 사우누고 하이디. 이스 아두기보 이마는 꼭 담비르가 로이레다나. 이릭타 하라우나 이마 담비요. 라오 짝통부 따무르시 이마. 마시디바 호이 호이 짝홈데 쌍라모 이마수 짱하기. 아숨나 사우비나 이릭타부 마사닝월 아마곰나 닝티나 이문기 타바인캉 뿜바 담비람미. 이릭타수 마님나 딱바 싱아도 하이나바까노 헛나사이. 따부랴 아이는 통모 짝가 인상가도 하우브라. 부랴 이릭ꯊꯥꯒꯤ ꯉꯥꯎꯉꯧꯖ ꯃꯇꯧꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯎꯕ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ. ꯇꯥ ꯄꯨꯔꯦꯜꯗꯤ ꯍꯥꯎꯔꯣꯏ. 이마가 ꯄꯥꯕꯨꯡꯒꯗꯤ ꯍꯥꯎꯏꯅ ꯆꯥꯛꯀ ꯃꯌꯥꯝ ꯆꯥꯏꯗꯣ. ꯄꯨꯔꯦꯜ 이릭ꯊꯥꯗ ꯌꯦꯡꯗꯨꯅ
Irik, nangbo ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯋꯥꯕ꯭ꯔꯅꯦ? ꯊꯕꯛ ꯀꯌꯥꯝ ꯁꯨꯍꯜꯂꯕꯣ? ꯋꯥꯗꯦ. ꯊꯕꯛꯁꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯗ ꯃꯥꯅ ꯍꯦꯛꯇ ꯇꯧꯊꯣꯛꯈꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯅꯁꯨ ꯃꯧ ꯑꯣꯏꯔꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯅꯩ ꯍꯥꯏꯌꯦ. ꯑꯗꯨꯅ ꯏꯃꯥꯁꯨ ꯃꯥꯅ ꯂꯣꯏ ꯇꯧꯕꯅꯦ. ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯇꯥ ꯄꯨꯔꯦꯜꯅ ꯀꯧꯈꯤꯒꯦ ꯍꯥꯏꯔꯣ? ꯀꯩ ꯀꯧ ꯍꯥꯏꯅꯣ ꯇꯥ ꯄꯨꯔꯦꯜ? ꯈꯪꯗꯦ ꯑꯩꯁꯨ ꯁꯨꯝ ꯍꯪꯕꯅꯤ. ꯑꯩ ꯇꯨꯝꯃꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯜ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ. ꯇꯣꯃꯥꯜꯅ, ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯧꯁꯦ ꯄꯨꯔꯥ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅꯤꯀꯣ. ꯅꯃꯧꯁꯦ ꯂꯨꯅ ꯇꯧꯀꯣ. ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯤꯡꯕ ꯐꯪꯖꯔꯤꯕꯁꯦ ꯅꯃꯧ ꯑꯁꯤꯒꯤ ꯃꯄꯥꯜꯅꯅꯤꯅꯦ. ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯃꯧꯁꯤꯕꯨ ꯂꯨꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ? ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯖꯔꯗꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯁꯨ ꯑꯔꯣꯠꯄ ꯂꯩꯇꯦ. ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯅꯤ. ꯃꯁꯤꯗ ꯑꯣꯏꯔꯦꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯤꯁꯦ. ꯏꯔꯤꯛꯊꯥ, ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯍꯔꯥꯎꯅ ꯂꯩꯖꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯏꯔꯤꯛꯊꯥ ꯍꯔꯥꯎꯅ, ꯇꯥꯆꯣ, ꯇꯩꯍꯥꯏ, ꯇꯥꯇꯣꯟ, ꯅꯣꯏ ꯍꯨꯝ ꯂꯥꯛꯏꯔꯣ? ꯑꯇꯣꯟꯅ, ꯍꯣꯏꯅꯦ, ꯏꯆꯟꯁꯤ ꯎꯗꯕ ꯀꯨꯏꯔꯦꯅ ꯅꯕꯨꯡ ꯑꯩꯈꯣꯏ ꯍꯨꯝ ꯏꯆꯜꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯉꯥꯖꯥꯎꯁꯦ ꯍꯦꯛꯇ ꯂꯩꯔꯒ ꯄꯨꯔꯕꯅꯤ. ꯏꯔꯤꯛꯊꯥ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯗꯣ ꯂꯧꯔꯒ, ꯏꯌꯥ, ꯇꯥꯇꯣꯟ, ꯁꯤꯒꯤ ꯉꯥꯁꯤ ꯆꯥꯎꯋꯦꯍꯦ. ꯑꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯦꯉꯣ. ꯑꯩ ꯊꯣꯡꯒꯦ. ꯑꯗꯨꯒ ꯇꯥꯆꯣ, ꯇꯩꯍꯥꯏ, ꯇꯥꯇꯣꯟ, ꯅꯣꯏ ꯆꯥꯔꯒ ꯀꯌꯥꯝ ꯍꯥꯎꯒꯤꯗꯣ ꯌꯦꯡꯉꯣꯕ. ꯆꯥꯎꯕꯤꯅ, ꯏꯃꯥꯒꯤ ꯏꯔꯦꯛ, ꯅꯕꯨꯡꯁꯤꯡꯁꯦ ꯐꯝꯍꯟꯕ ꯌꯥꯗ꯭ꯔ ꯅꯪꯕꯣ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯍꯜꯂꯤꯕꯁꯤꯕꯣ? ꯏꯃꯥ, ꯑꯁ, ꯑꯩꯗꯤ ꯉꯥꯁꯤ ꯎꯕꯗ ꯀꯥꯎꯔꯨꯔꯦ. ꯇꯥꯆꯣ, ꯇꯩꯍꯥꯏ, ꯇꯥꯇꯣꯟ, ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯆꯥꯎꯕꯤꯅ, ꯏꯔꯦ, ꯆꯠꯂꯣ. ꯉꯥꯁꯦ ꯏꯕꯨꯡꯉꯣꯅ ꯁꯦꯝꯍꯜꯂꯒ ꯊꯨꯅ ꯊꯣꯡꯅꯕ. ꯍꯣꯏ ꯏꯃꯥ. ꯑꯆꯧꯅ, ꯏꯅꯦ, ꯑꯩꯒꯤ ꯏꯆꯜꯁꯦ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕꯁꯦ ꯍꯜꯂꯝꯗ꯭ꯔꯤꯗꯅ? ꯆꯥꯎꯕꯤ ꯅꯣꯛꯂꯒ, ꯍꯟꯗ꯭ꯔꯤ. ꯑꯩꯒꯤ ꯏꯕꯧꯁꯦ ꯃꯉꯥꯎ ꯊꯤꯕ ꯍꯟꯗ꯭ꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯉꯥ ꯁꯦꯝꯂꯨꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ. ꯑꯆꯧꯅ, ꯄꯨꯔꯦꯜ, ꯉꯥꯗꯣ ꯅꯕꯥꯏ ꯑꯅꯤ ꯁꯦꯝꯖꯔꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯁꯥꯁꯤ. ꯑꯆꯧ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯗꯣ ꯃꯣꯏꯅ ꯁꯦꯝꯅꯕ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜꯒꯤ ꯃꯄꯥ ꯇꯣꯃꯥꯜꯁꯨ ꯆꯪꯂꯛꯂꯝꯃꯤ. ꯍꯩꯃꯥ, ꯍꯩ, ꯅꯣꯏ ꯂꯥꯛꯂꯝꯂꯤꯕ꯭ꯔꯅꯦ? ꯍꯣꯏ ꯃꯥꯃ, ꯑꯩꯈꯣꯏ ꯄꯨꯔꯦꯜꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯍꯥꯏꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯧ ꯄꯨꯔꯦꯜꯗ ꯋꯥꯗ ꯍꯧꯗꯣꯔꯛꯏ. ꯌꯦꯡꯉꯨ ꯄꯨꯔꯦꯜ, ꯅꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯀꯣꯅꯨꯡꯗ ꯍꯤꯡꯁꯥ ꯄꯥꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯅꯕꯅꯤ. ꯃꯗꯨ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯦ. ꯑꯩꯗꯤ ꯊꯕꯛꯁꯦ ꯇꯧꯍꯧꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤꯗ. ꯇꯣꯃꯥꯜꯅ, ꯏꯄꯥꯒꯤ ꯄꯨꯔꯦꯜ, ꯅꯕꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯌꯥꯝ ꯐꯩꯅ. ꯏꯆꯥꯗꯤ ꯀꯔꯤ ꯈꯜꯂꯤ? ꯍꯣꯏ ꯕꯥꯕꯥ, ꯑꯩꯁꯨ ꯏꯕꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯦ ꯕꯥꯕꯥ. ꯑꯗꯣ ꯏꯕꯥꯏ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯀꯣꯅꯨꯡ ꯀꯥꯕꯗꯤ ꯍꯧꯅꯤ? ꯑꯗꯨꯒꯤꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ. ꯍꯦꯛ ꯈꯪꯕꯒ ꯅꯕꯥꯏ ꯇꯣꯜꯂ ꯅꯕꯥꯏ ꯌꯥꯏꯔ ꯑꯃ ꯍꯦꯛ ꯊꯥꯔꯛꯑꯒꯦ. ꯑꯁꯨꯝꯅ ꯃꯆꯜꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯗꯨꯅ ꯃꯕꯨꯡꯁꯤꯡꯁꯨ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯦ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯨꯔꯦꯜꯁꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯆꯠꯄ ꯍꯧꯔꯝꯃꯤ. ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯗꯨ ꯃꯃꯥꯒ ꯀꯟꯅ ꯈꯠꯅꯔꯤ. ꯏꯃꯥ, ꯀꯩꯅꯣꯕ? ꯏꯃꯥꯅ ꯇꯧꯏꯁꯤ ꯀꯩꯅꯣꯕ? ꯂꯝꯍꯣꯏ ꯆꯤ ꯊꯨꯡꯕ ꯃꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯁꯨ ꯑꯩꯗꯤꯅꯦ ꯃꯉꯣꯟꯗ ꯂꯩꯕ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯣꯏꯕ. ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯇꯧꯔꯤꯁꯦ. ꯐꯅꯗꯤ ꯌꯥꯝꯃꯤ. ꯅꯪꯅ ꯁꯨꯝꯅ ꯊꯤꯌꯦꯒ ꯐꯖꯩꯒ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯗ. ꯏꯃꯥ, ꯔꯥꯖꯀꯨꯃꯥꯔ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯀꯩꯝ ꯀꯥꯏꯗꯦ, ꯃꯤꯆꯝ ꯑꯃ ꯑꯣꯏꯔꯕꯁꯨ. ꯐꯔꯦ, ꯏꯃꯥꯅꯦ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯖꯔꯔꯣꯏꯀꯣ. ꯅꯪꯅ ꯄꯥꯝꯕ ꯃꯤ ꯂꯩꯔꯒꯅꯦ ꯍꯦꯛ ꯍꯥꯏꯔꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯅꯤꯡꯊꯧꯅ, ꯅꯆꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯃꯍꯥꯔꯥꯅꯤ? ꯏꯅꯤꯡꯊꯧ, ꯄꯥꯝꯗꯦꯌꯦ ꯔꯥꯖꯀꯨꯃꯥꯔꯗꯣ, ꯂꯝꯍꯣꯏ ꯆꯤ ꯊꯨꯡꯕ ꯃꯥꯜꯂꯦꯌꯦ. ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯁꯥꯅ, ꯐꯔꯦ, ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯇꯥꯔꯦꯗꯅ. ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯆꯤꯡ ꯐꯠꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯤ. ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯅꯨꯄꯥꯕꯨ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ. ꯋꯥ ꯌꯥꯝ ꯄꯦꯠꯂꯤ. ꯃꯥꯒꯤ ꯁꯛ ꯑꯁꯤꯗꯤ ꯌꯦꯡꯗꯦꯕ. ꯐꯔꯦ, ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯕ꯭ꯔꯗꯣ ꯃꯥ ꯌꯦꯡꯖꯔꯁꯅꯨ. ꯅꯤꯡꯊꯧ ꯑꯩꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯍꯥꯏꯗꯣꯛꯂꯤꯕꯁꯦ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯥꯏꯗꯣꯛꯄꯗ. ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ. ꯀꯨꯆꯨ ꯈꯔ ꯃꯨꯔꯕꯁꯨ ꯔꯥꯁꯤ ꯑꯃꯕꯨꯗꯤ ꯌꯥꯎꯏ. ꯑꯗꯨꯒ ꯅꯨꯄꯥ ꯁꯨꯝꯕꯁꯨ ꯌꯥꯝꯅ ꯍꯩ. ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯁꯦꯜ ꯊꯨꯝ ꯈꯔ ꯄꯥꯏꯕ, ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯁꯑꯣꯡ ꯁꯕꯥꯟ ꯆꯨꯝꯕꯁꯤꯅꯤ. ꯑꯩꯁꯦ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ
ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯑꯝꯇ ꯐꯪꯗꯦꯕ ꯅꯨꯄꯥꯁꯤꯡꯅꯤ ꯇꯧꯁꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯃꯩꯔꯦꯟ ꯑꯄꯩꯕ ꯃꯥꯟꯕ ꯉꯥꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯆꯦꯡꯂꯧ ꯁꯛꯇꯝ ꯍꯦꯟꯕ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯃꯄꯥ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯕꯣꯏꯔꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯑꯩ ꯅꯝꯅ ꯂꯩꯁꯤꯟꯒꯦꯕ ꯈꯪꯉꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯀꯌꯥ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅ ꯏꯕꯨꯡ ꯄꯨꯔꯦꯜ ꯁꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯑꯩꯅ ꯏꯕꯨꯡꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤ ꯃꯖꯥꯏꯕꯦꯝꯃ ꯋꯥꯅꯕ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯂꯥꯏꯖ ꯀꯦꯁꯤꯟꯅꯗꯨꯅ ꯑꯩꯅ ꯏꯕꯨꯡ ꯄꯨꯔꯦꯜꯕꯨ ꯌꯥꯝ ꯄꯤꯖꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯏꯕꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯖꯥꯏꯕꯦꯝꯃ 이봉 뿌려 아이나 이봉부 간절하고 꾸이래 아두나 이봉나 아이의 와파 마시보 아이 하바 비비요 마사이베마 아이보 아로비노 아이디 파캉 어머나테 임발람비다 공다자래 뿌릴게 와하이다 라스쿠마리 라이자 이카이 눅시야나두나 마파무도 타독두나 마기 까tamna silay 라이자 뿌릴나 누피 티라바 미sak ama oirambaduda mapisu tapna tare 라이자 ngak wakhal tawraga haire 라이자 ina pamkiu potamta nasi phau phangdana tokchi aduga ibung purelbu aigi thamoisina apam nungsi phawkre aina soidana ibungi nupi oigani purelna konungdagi halakpagi sagol makhol tabada irik thadu harauna kanna senthore adubu mangoldagi kumthabada khongpam sahudraduna uptuna tusili chawpi pakhatna haya imawa sokprani hinangbo purel supakana sensilaktuna irik thabu hawgatpiduna irik tamna thulakpa yadra nangbo sokpra yengise sokti kuuse kharadi nai atu ta purel aina hakibu singju borado leirakro purel nokfet tawraga masidi leire law imaga saminaro ta purel singju do sasat piro asi haraga purel na pariba singju mayom adu lauraga manem chawbi ki manakta sensinduna ima tu singju siamja ai imungdagi bukhama lauthokhige ko aduga hauna sasi ko ima asi hairaga imunglomda prapra amuk jangkhre chawbi noktuna ai hi osidi karamna tawrisibo pura angaga magum hek tawradana uthona su nungsikre aidi ima magi si hima tawsidani aisu yumsida irik puthuna pusi leibase thida agaw basidi ima hojik ta purina haiki wafamdo aisu tahawi madi yumsida ai purakpa nate aina ningai tawraga namdal chelei ma puret irik thagi wahaida ikaiduna yumungda prabh sangkre ima loina khangi ko law singju sarasi asumna matam khragi matung nupi leire haiba khanglabasu rajkumari laijana irang tawsinbadagi purelsu toina loinarak oibana wakhal on bahuraklami ta puret yumdala doiro purelsu noktuna khumi khoi mazaibema as ta purelse aina mazaibema kawganu laija haina kawbiyo na hairaga ada ayengdi konungda ngantana lauko jakto sida oina aiga samina seba ko hoi adudi ai jalagi nangsu faja leiramuko makhoi mataw adu ubada rajkumar gi manai nupi singa dudi chirol tawduna wari sane isanna tumbia yenguni aikhoi gi mazaibe masina irang tawsinduna migi nupi leiraba nupa se phari base nupa phangjada badawna tombina hoine masak asisu kaya phajaba nate aikhoi rajkumari se nupa sumbo thokna ikre purela se aikhoi rajkumari sina ngoi ngau hankre asumna purel mayum yauraduna ngihak potharinge aduda irik thadu harauna chensilaktuna tapura ire kaidore tapura ngasai imaga chatuna maibi ma unaruye aduda isa mama oidore haina haireiba as khangde ayam harawi asi haraga amu iriktu piding chongi ire kaino mama oidore haraga adumna chongadi isada puknungda makok ngawramani ha tapura aina chongadi isase makok ngawnabra pura irik thabu konsinbiduna tapna haire irik tapuril wahake hojikti aikhoi ni se mama pa haibado oiga tawrabani aduna mama nangse agang sabu yaroi aduna ingtapi nupi moiga dawa hoi tapure ada isase nushibra nushiradi kaino
ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯕꯨ ꯅꯉꯣꯟꯗꯒꯤꯗꯤ ꯍꯌꯦꯡ ꯏꯆꯥꯅꯅꯦ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯦꯟꯗꯣꯏꯅꯤ ꯏꯔꯤꯛꯊꯥ ꯁꯨꯛꯇꯣꯛꯂꯒ ꯗꯥ ꯄꯨꯔꯦꯜ ꯑꯩ ꯏꯆꯥꯁꯦ ꯄꯣꯛꯑꯔꯣꯏ ꯇꯜꯂꯤ ꯄꯨꯔꯦꯜ ꯉꯛꯅ ꯀꯩꯃꯨꯛ ꯇꯧꯔꯒꯦ ꯏꯔꯤꯛꯊꯥ ꯄꯤꯔꯒ ꯗꯥ ꯄꯨꯔꯦꯜꯅ ꯑꯩꯉꯣꯟꯗꯒꯤ ꯏꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯝꯇ ꯄꯣꯛꯑꯣꯏ ꯄꯨꯔꯦꯜ ꯏꯔꯤꯛꯊꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯏꯔꯤꯛꯊꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯇꯥꯏꯕꯪꯁꯤꯗ ꯏꯔꯤꯛꯊꯥ ꯄꯨꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛ ꯍꯔꯥꯎꯖꯩ ꯅꯣꯡꯃ ꯄꯨꯔꯦꯜꯒ ꯏꯔꯤꯛꯊꯥꯒ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯄꯨꯔꯦꯜꯒ ꯏꯔꯤꯛꯊꯥꯒ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯄꯣꯠ ꯂꯩꯃꯤꯟꯅꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯂꯥꯏꯖ ꯍꯔꯥꯎꯅ ꯄꯨꯔꯦꯜꯕꯨ ꯌꯦꯡꯗꯨꯅ ꯗꯥ ꯄꯨꯔꯦꯜ ꯏꯅꯝꯃꯔꯣꯁꯤꯅ ꯄꯨꯔꯦꯜ ꯂꯥꯏꯖꯅ ꯀꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯃ ꯏꯔꯤꯛꯊꯥꯅ ꯗꯥ ꯄꯨꯔꯦꯜ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯔꯣ ꯍꯣꯏ ꯏꯔꯤꯛꯊꯥ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯅꯣꯜꯂꯒ ꯈꯨꯔꯨꯝꯖꯔꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯗ ꯍꯥꯟꯅ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯕ ꯈꯪꯖꯍꯧꯗ꯭ꯔꯦ ꯂꯥꯏꯖ ꯏꯔꯤꯛꯊꯥꯗ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯔꯦꯜꯅ ꯐꯠ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯦꯝꯃ ꯀꯣꯅꯨꯡꯗ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯈꯔ ꯍꯟꯖꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯤꯛꯊꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯆꯥꯛꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯏꯔꯤꯛꯊꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯄꯨꯔꯦꯜꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯂꯥꯏꯖ ꯀꯞꯁꯤꯟꯅꯗꯨꯅ ꯗꯥ ꯄꯨꯔꯦꯜ ꯑꯩꯅ ꯗꯥ ꯄꯨꯔꯦꯜꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯃꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯅꯨꯄꯤ ꯊꯤꯔ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯗꯥ ꯄꯨꯔꯦꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯑꯩꯁꯨ ꯃꯗꯨ ꯈꯪꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯤꯗꯤ ꯗꯥ ꯄꯨꯔꯦꯜ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯣꯀꯣ ꯀꯩꯒꯨꯝꯕ ꯗꯥ ꯄꯨꯔꯦꯜꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯃꯛ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯄꯨꯔꯦꯜ ꯂꯥꯏꯖꯒꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯂꯥꯏꯖ ꯑꯩ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯒꯦ ꯆꯠꯀꯣ ꯅꯤꯡꯊꯤꯅ ꯂꯩꯖꯔꯨꯔꯣ ꯂꯥꯏꯖꯅ ꯆꯪꯈ꯭ꯔꯕꯗ ꯄꯨꯔꯦꯜ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯏ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯩꯔꯒꯅ ꯏꯔꯤꯛꯊꯥꯅ ꯀꯝꯗꯧꯕ ꯂꯩꯇ꯭ꯔꯒꯅ ꯃꯆꯥ ꯏꯕꯦꯝꯃꯅ ꯁꯤꯕ ꯐꯔꯦ ꯑꯩꯒꯤ ꯃꯔꯝꯗ ꯂꯥꯏꯖꯅ ꯊꯋꯥꯏ ꯊꯥꯈꯤꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯂꯥꯏꯖꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯂꯒꯦ ꯑꯗꯨꯒ ꯏꯔꯤꯛꯊꯥꯗꯤ ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯒ ꯃꯇꯝ ꯈꯔ ꯂꯩꯖꯔꯁꯅꯨ ꯊꯥ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯂ ꯐꯥꯎꯕ ꯄꯨꯔꯦꯜ ꯅꯤꯡꯊꯧꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ ꯂꯥꯏꯖꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯔꯤꯛꯊꯥꯅ ꯏꯃꯥ ꯆꯥꯎꯕꯤ ꯄꯥꯈꯠꯅ ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯃꯥꯏꯕꯤ ꯀꯧꯁꯤꯔꯣ ꯏꯃꯥ ꯑꯩ ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯥ ꯄꯨꯔꯦꯜꯗꯣ ꯀꯨꯏꯔꯦ ꯌꯨꯝꯗ ꯂꯥꯛꯇꯕ ꯑꯩ ꯗꯥ ꯄꯨꯔꯦꯜꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯏꯃꯥ ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯃꯇꯧꯗ ꯅꯣꯛꯇꯨꯅ ꯏꯃꯥꯗꯤ ꯀꯔꯤ ꯇꯧꯔꯛꯄꯩ ꯅꯤꯡꯗꯅ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯎꯅꯤꯡꯕꯩ ꯑꯣꯏꯔꯦ ꯏꯅꯤꯡꯊꯧꯅ ꯌꯥꯗ꯭ꯔꯗꯨꯅꯅꯦ ꯌꯨꯝꯁꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯅꯤ ꯏꯃꯧꯅ ꯎꯅꯤꯡꯂꯕꯅꯤꯅ ꯏꯃꯥꯒꯤ ꯏꯃꯧꯒꯅꯦ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯍꯦꯛ ꯎꯅꯔꯨꯕ ꯍꯥꯏꯗꯨꯅꯤ ꯏꯔꯤꯛꯊꯥ ꯍꯔꯥꯎꯅ ꯏꯃꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯑꯩ ꯗꯥ ꯄꯨꯔꯦꯜꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯆꯥꯎꯕꯤꯒ ꯏꯔꯤꯛꯊꯥꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯁꯦꯟꯅꯕ ꯑꯃꯅ ꯇꯥꯛꯇꯨꯅ ꯄꯨꯔꯦꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯏꯔꯤꯛꯊꯥꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯍꯥꯟꯅ ꯆꯠꯈꯤ ꯏꯔꯤꯛꯊꯥ ꯎꯔꯤ ꯄꯨꯔꯦꯜꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯗꯨ ꯂꯩꯔꯤꯕꯗꯨ ꯏꯔꯤꯛꯊꯥ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯣꯡꯖꯤꯜꯂꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯈꯪꯍꯧꯗ ꯏꯔꯤꯛꯊꯥ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯡꯊꯔꯛꯏ ꯆꯥꯎꯕꯤꯁꯨ ꯃꯃꯧ ꯑꯗꯨꯅ ꯊꯣꯡꯖꯤꯜꯂꯗꯨꯗ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯄꯗ ꯎꯔꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯄꯨꯔꯦꯜꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯆꯥꯎꯕꯤ ꯊꯥꯖꯗꯅ ꯃꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯆꯥꯎꯕꯤ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ ꯏꯃꯥꯒꯤ ꯄꯨꯔꯦꯜ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯅꯔꯝꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯍꯟꯗꯣꯛꯅꯩ ꯎꯔꯦ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯃꯥ ꯆꯥꯎꯕꯤ ꯑꯃꯗꯤ ꯏꯔꯤꯛꯊꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯤꯕꯗꯨ ꯄꯨꯔꯦꯜ ꯃꯥꯁꯨ ꯏꯔꯤꯛꯊꯥꯒꯤ ꯑꯁꯤꯒꯨꯝꯂ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯊꯃꯣꯏꯗ ꯆꯩꯅ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ ꯅꯪꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯄꯨꯔꯦꯜꯗꯨꯅꯤꯀꯣ ꯑꯩꯒꯤ ꯏꯃꯧꯅ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯁꯤꯡꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯄꯨꯔꯦꯜ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯆꯥꯎꯕꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯆꯥꯅꯕꯨ ꯑꯗꯨꯝꯅ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯗꯨꯒ
ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯏꯃꯧ ꯑꯁꯤꯕꯨꯗꯤꯅꯦ ꯅꯤꯡꯁꯤꯡꯗꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯅꯤꯡꯁꯤꯡꯗꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯏꯔꯤꯛꯊꯥꯕꯨ ꯇꯞꯅ ꯁꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯏꯔꯤꯛꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯅꯦꯝꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯔꯦꯜꯁꯨ ꯈꯥꯝꯖꯕ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯌꯨꯝ ꯌꯧꯔꯕꯗ ꯆꯥꯎꯕꯤꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯕꯗ ꯃꯄꯥ ꯇꯣꯃꯥꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯐꯩ ꯃꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯣꯏ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯃꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯅꯃꯧꯁꯦ ꯑꯃꯨꯛꯇ ꯊꯦꯝꯁꯤ ꯏꯔꯥꯡ ꯂꯩꯖꯕ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯁꯦ ꯑꯩ ꯌꯦꯡꯗꯨꯅ ꯈꯛ ꯂꯩꯕ ꯉꯝꯗꯦꯅꯦ ꯃꯃꯥ ꯑꯩ ꯏꯃꯧꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯁꯨ ꯀꯞꯄꯛꯏ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯔꯥꯡ ꯂꯥꯡꯂ ꯂꯩꯖꯕ ꯏꯔꯤꯛꯊꯥꯒꯤ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯅ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯄꯨꯔꯦꯜ ꯃꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧꯗ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯇꯥ ꯄꯨꯔꯦꯜ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯡꯅꯗꯤ ꯇꯥ ꯄꯨꯔꯦꯜ ꯅꯍꯥꯛꯄꯨ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯇꯥ ꯄꯨꯔꯦꯜ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯤꯌꯦ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯋꯥꯔꯧꯏ ꯇꯥ ꯄꯨꯔꯦꯜ ꯑꯩꯅ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛꯊꯥ ꯄꯦꯟꯅ ꯀꯞꯆꯩ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯨꯔꯦꯜ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯏꯔꯤꯛꯊꯥꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯣꯃꯥꯜ ꯁꯥꯎꯅ ꯍꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯅꯪ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯣ ꯌꯨꯝ ꯑꯁꯦ ꯁꯥꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯄꯨꯔꯦꯜ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯕꯥꯕꯥ ꯅꯆꯥ ꯁꯣꯏꯈ꯭ꯔꯦ ꯃꯊꯪꯗ ꯅꯆꯥꯕꯨ ꯈꯟꯅ ꯇꯧꯖꯔꯣꯏ ꯑꯩ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯄꯥꯕ ꯌꯦꯡꯉꯣ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕ ꯏꯃꯧ ꯑꯁꯦ ꯉꯁꯤꯗꯤ ꯁꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯍꯜꯂꯦꯗꯅ ꯑꯩꯗꯤ ꯏꯆꯥꯗꯒꯤ ꯏꯃꯧꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯃꯧꯕꯨ ꯀꯞꯍꯟꯕ ꯅꯪꯗꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯏꯄꯥꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯅꯁꯛ ꯑꯗꯣ ꯏꯃꯥꯒꯤ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯅꯨ ꯏꯃꯥ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯍꯥꯏꯖꯕ ꯇꯥꯕꯤꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯔꯦꯜ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯃꯁꯜꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯔꯤꯛꯊꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯣꯃꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯁꯜꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯇꯣꯟꯅ ꯇꯥꯆꯧ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩ ꯁꯤꯗ ꯏꯆꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯁꯤ ꯌꯨꯝꯁꯤꯗ ꯏꯆꯜꯕꯨ ꯊꯝꯂꯝꯕ ꯄꯥꯝꯗ꯭ꯔꯦ ꯏꯕꯣꯇꯣꯟꯅ ꯑꯇꯣꯝꯕ ꯉꯥꯏꯈꯣ ꯅꯆꯜ ꯑꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ ꯅꯆꯜꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯪꯈꯤꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯇꯣꯟ ꯃꯆꯥꯅꯨꯄꯤ ꯏꯔꯤꯛꯊꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯑꯇꯣꯝꯕꯤ ꯏꯔꯤꯛꯊꯥ ꯏꯆꯥꯕꯨ ꯅꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯏꯔꯤꯛꯊꯥ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯖꯔꯕꯁꯨ ꯃꯥ ꯋꯥꯈꯜ ꯇꯥꯏ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩ ꯌꯨꯝꯁꯤꯗ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯏꯁꯥꯒꯤ ꯈꯟꯗꯨꯅ ꯂꯩꯖꯍꯧꯔꯒꯦ ꯑꯗꯨꯒ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯇꯣꯟ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥ ꯄꯨꯔꯦꯜꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯏꯄꯥꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ ꯆꯥꯎꯕꯤꯅ ꯃꯃꯧꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯃꯧꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯧꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯧꯅ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ ꯑꯁꯤꯒꯨꯝꯅ ꯁꯥ ꯃꯥꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯅꯦ ꯀꯞꯇꯨꯅ ꯂꯦꯡꯒꯗꯧꯔꯤꯕꯅꯤ ꯏꯃꯧ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯇꯝꯐꯥꯅ ꯏꯅꯝꯃ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯑꯩꯅ ꯄꯣꯛꯆꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ ꯃꯉꯥꯎ ꯊꯤꯕꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯦ ꯇꯣꯃꯥꯜꯅ ꯅꯈꯣꯏꯁꯨ ꯇꯧ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯂꯩꯇꯦ ꯀꯨꯏꯔꯦ ꯁꯤꯈꯤꯕ ꯂꯩꯔꯤꯕꯁꯤꯅ ꯏꯃꯧ ꯅꯠꯇꯦ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯞꯍꯜꯂꯤꯕ ꯃꯍꯥꯛꯇꯨꯗꯤꯅꯦ ꯇꯣꯃꯥꯜ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗꯁꯨ ꯈꯣꯡꯒꯨꯟ ꯇꯥꯍꯜꯂꯣꯏ ꯑꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯋꯥꯍꯩꯗ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯁꯨ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯔꯤꯛꯊꯥꯅ ꯋꯥꯔꯕꯁꯨ ꯃꯕꯨꯡ ꯑꯍꯨꯝꯕꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯤꯛꯊꯥ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯤꯒ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯒ ꯆꯥꯎꯕꯤꯒꯁꯨ ꯅꯨꯡꯁꯤꯔꯕ ꯃꯁꯨꯒꯤ ꯃꯁꯛ ꯎꯖꯕꯗ ꯍꯧꯈꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯕꯨꯡ ꯑꯍꯨꯝꯁꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯆꯜꯒꯤ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯜꯁꯨ
ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯒ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯗꯨ ꯂꯩꯔꯕꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯔꯤꯛꯊꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯨꯅ ꯂꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ ꯀꯞꯇꯨꯅ ꯂꯦꯜꯂꯤ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡ ꯏꯔꯤꯛꯊꯥ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯔꯦꯜꯅ ꯏꯔꯤꯛꯊꯥꯕꯨ ꯎꯖꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯏꯔꯤꯛꯊꯥ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯎꯖꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯔꯤꯛꯊꯥ! ꯏꯔꯤꯛꯊꯥꯁꯨ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕ꯭ꯔꯥ ꯏꯕꯣ? ꯏꯔꯤꯛꯊꯥꯒꯤ ꯏꯕꯨꯡ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯄꯨꯔꯦꯜ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯔꯤꯛꯈꯣꯝꯕꯅ ꯏꯃꯥ, ꯈꯨꯔꯥꯁꯤ ꯀꯅꯥꯅꯣ? ꯏꯔꯤꯛꯊꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯃꯥꯁꯨ ꯈꯪꯗꯤꯌꯦ ꯏꯃꯥꯒꯤ ꯊꯣꯏꯕ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯄꯨꯔꯦꯜ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯃꯆꯥꯒ ꯏꯔꯤꯛꯊꯥꯒꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫